ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯕꯦꯡꯒ꯭ꯂꯣꯔ ꯄꯦꯂꯦꯁꯇꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯐꯖꯕ ꯌꯥꯝꯅ ꯍꯦꯔꯤꯇꯦꯖ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝꯁꯤ ꯆꯪꯅꯕꯒꯤꯗꯃꯛꯇ ꯂꯨꯄꯥ 290 ꯂꯧꯏ ꯄꯔ ꯄꯔꯁꯟꯗ ꯑꯗꯨꯒ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯀꯥꯞꯄꯒꯤꯅ ꯂꯨꯄꯥ 100 ꯂꯧꯋꯦ ꯏꯟꯗꯤꯌꯟ ꯄꯔꯁꯟꯒꯤ ꯑꯣꯏꯔꯒ ꯐꯣꯔꯦꯟꯒꯤ ꯑꯣꯏꯔꯒꯅ ꯂꯨꯄꯥ 130 ꯑꯗꯣ ꯌꯥꯝꯅ ꯐꯖꯕ ꯃꯐꯝꯅꯤ ꯌꯥꯝꯅ ꯍꯦꯔꯤꯇꯦꯖ ꯑꯣꯏꯕ ꯃꯐꯝꯅꯤ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯕꯦꯡꯒ꯭ꯂꯣꯔ ꯄꯦꯂꯦꯁ ꯑꯩ ꯕꯦꯛ ꯁꯥꯏꯗꯇꯁꯨ ꯈꯔ ꯎꯠꯂꯛꯀꯦ ꯌꯥꯝ ꯐꯖꯕ ꯃꯐꯝꯅꯦ ꯑꯩ ꯂꯣꯏꯅ ꯎꯍꯜꯂꯒꯦ ꯃꯥꯒꯤ ꯕꯤꯜꯗꯤꯡꯁꯤꯡ ꯑꯀꯣꯏꯕꯁꯤꯡ ꯑꯩ ꯂꯣꯏꯅ ꯎꯍꯜꯂꯒꯦ ꯑꯩ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯥꯛꯄꯅꯦ ꯑꯉꯥꯡ ꯑꯃꯒꯤ ꯁꯤꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯄꯦꯂꯦꯁ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯌꯦ ꯑꯗꯨꯒꯤ ꯑꯩ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯂꯥꯛꯄꯅꯦ ꯑꯗꯨꯗ ꯑꯩ ꯃꯌꯥꯝꯗꯁꯨ ꯕꯦꯡꯒ꯭ꯂꯣꯔ ꯄꯦꯂꯦꯁꯁꯤ ꯑꯩ ꯎꯍꯜꯂꯝꯒꯦ ꯇꯧꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯄꯅꯦ ꯁꯤ ꯂꯩꯔꯦ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯁꯤ ꯁꯣ ꯑꯗꯨꯝ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯕꯦꯡꯒ꯭ꯂꯣꯔ ꯄꯦꯂꯦꯁꯁꯤ ꯁꯣꯏꯗꯅ ꯀꯣꯏꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒ ꯃꯐꯝꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧꯁꯤꯡꯅ ꯄꯥꯜꯂꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯅꯤꯡꯊꯧꯁꯤꯡꯅ ꯂꯦꯜꯂꯝꯃꯤ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯕꯦꯡꯒ꯭ꯂꯣꯔ ꯄꯦꯂꯦꯁꯁꯤꯕꯨ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯕꯦꯡꯒ꯭ꯂꯣꯔ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯩ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯌꯨꯝꯗ ꯆꯠꯅꯕ ꯔꯦꯗꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ ꯃꯅꯨꯡꯗꯁꯨ ꯌꯦꯡꯉꯦ ꯁꯤꯅ ꯃꯄꯥꯟꯒꯤ ꯑꯥꯎꯠꯁꯥꯏꯠꯀꯤꯅꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤ ꯃꯥ ꯖꯔꯈꯥꯟꯗꯒꯤꯅꯦ ꯃꯥꯒꯤ ꯃꯃꯤꯡ ꯋꯥꯁꯤꯝ ꯀꯧꯋꯦ ꯁꯣ ꯚꯤꯗꯤꯑꯣꯁꯤꯕꯨ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯁꯤꯒꯨꯝꯕ ꯕ꯭ꯂꯣꯒ ꯑꯁꯤ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ